Manipur National Highway Singda ngasidagi hawraga hanagi matawgum sathok sasin tawbada erapan pirakpasing akan ba action lokhat kare haina Union Home Minister Amit Shah na lauthokiba yathang amagi matungina Imphal Airport agi hawduna Manipur State Transport MST gi gari sing security force gi akan ba section thoranga loinena Surasanpur amadi Senapati gi damak satpa Thokkhre adumainamag Imphal dagi Senapati tamna satkadaba MST gi gari amada myoi ani dagi hena tongkide Imphal dagi Surasanpur satkadaba gari amada sumyoi ani dagi hena tongkide hairi Senapati ki damak lamtha ki va gari sing sekmai lanthokuna kangpopi lansin mangamdana sekmai da panduna laiki nakal maromda Federation of Civil Society Organization Folks na Fist Rally sana bahonari gaida security forcing laktuna lenga ki order yaudra satpa yaro haibu wafam sing thamlak padage Folks ka puna saminari ba lup sing na athing ba marakta Fist Rally adu satpa hauke Tungda security force na makatana sekmai da thatuna thambadage mafam adugi imai vel sing amadi security force anigi marakta akan mamong da awai khum taunaki